Imagi Meira Convenor Thokchom Sujata Yumda shakhangdaba shingna Nongmei kapshillambagi thouong adu yaningdaba phongdoktuna ngasi singzamai mathak Thokchom lekai de leiba imo filling petrol pump mamangda miyamna Wakat Meepham Chathakhre Youth Welfare Organization amadi nupi yaifa chawkhat thorang lob singzamai mathak Thokchom lekai na sinduna pangthokhiba Wakat Meepham aduga mari leinana nupi yaifa chawkhat thorang lob ke president ayekpam ranita na hai Yamna ingna chikna leizaba lekai asida asigumba aki akhang piramba se yamna nungaite lob asigi secretary su oiriba Imagi Meira Convenor Thokchom Sujata Yumda shakhangdaba miyoi kharana Nongmei kapshillambagi thouong ase matungda amuk hana tawbigano mahangna hotnariba ase leibak asigini hojik thokliba thodok wathok kaya asida aikhoi amato oina punstinaba hotnabada mahakna achouba thodang lauribane Mama oibi singna hotnariba ase icha singini maramaduna asigumba thodok ase matungda amuk hana thokanbiganu haina mahakna makha takhi aduna isa sing mama oibi singbu miyeng phattaba yenghaningte minungsi leihani mama na machagi damakta waba se kayam wage bu masa oiba singji apokpana kanano puktobana kanano khoidi ang isa boina loina khali aduna mama ni akhoidi mama mo oina leira abanina isa singje mek laubada matuna ma sohaningde moigi damakta khoi chani tumni khangdana khoi chenthora aga moibu ngakna bagi damakta moina kainomta watle haibada kainomta leitre haibada khoije kochen chelaga mayam phona rakpani aduna mama oibi singbu nungsiyu Mamagi masakhang mamagi belu khang aduna akoina suma isa oiba singbu mitna kanai bo yeningde aduna isa singi phanabagi damaktane akoina ngasi thoglaiba se isagi oijaba kanaba punamak thadogani aduna apikpa igi migi nangi haiba punamak se thado eraga akoi jama toina khosamnaraga ngasi je khunai se kanmina se haiba wafam se thamjagi